ngasi phong ki batuan tuan ma si phong sing ama sum thoki ba thawdo wa thok sing digi maru oi be I pau sing khong ga saraga Manipur top channel gi mai ke digi myam na thamjigi han bada NH 102 pak thok pada sana khongnang pambi sing gyan that loi hai bi gi thajab pirakle nauna lambi pak thok pada yan that kani hai na taramba kanchipur lambi paringi sana khongnang tarago humdo yal roi hai bi gi thajaba PWD gi ship engineer na pirakle hai na Nature Club Haurai ki ko convener Sarungbam Rohit Kumar na phongdokre ngasi Manipur Press Club ta hiramasi gamari leinana paumi singa unabada Rohit Kumar na hai sakhot pegi mingda National Highway 102 Impal More lambi pakthok pada Manipur University Gate Kanchipur dagi Lilong Thong Phau gi manungda hauriba sana khongnang tarago humdoimuk yanthat kani haina tawramba adu kan kannaba honarak pasi thagali thaba asibu sunaba honariba Mari lena basinga tangkak mari rak thokna unaraba matung haukiba thagi taraga tareta head of forest memorandum pisinki madugi matung tarakpada oina ngasi nungtul pung anirom tapa matamda public works department ki chief engineer ga consultation meet tawrubada anauba blueprint ama semdoklamduna sana khongnang singbo amata soktana ba mawongna thabak paikhalamki Nature Club Hauraibina matam kiyagi mamangdagi sangalasi nalhalasi lamdam se haibu khulaw golunina akoi bigi phibam kanana bamadi u pambi thabagi program kya pe khatuna lakli pikliba mahi tamliba nupi masa nupa masa kyana isang thora mokhi gi phibam ngaktuna thamna bagi dama sok thab naidana honari ngai manung sida asiguma thabak sing tarom khibani hansu pawsin makhatana su phongdorakli Makasa tharak poina to papom na Republic Day gi SOP semkhre COVID-19 gi anaba casing leptana wangkhalakpa gi serakta laiset asigi variant am oriwa Omicron gi sangsu hengalakpa maramna thasiki kungitarukta pangthokodoriba Republic Day of India maoinana numit asida miyamna ngakadaba akhanaba kanglon ama Assam laingakna semkhre haidi Assam State Disaster Management Authority ASDMA na wapamasiga mari lena thadorakpa chirolamada hai thasigi kungatarukta lebak sin mathuna pangthokodoriba Republic Day gi thauramsigi saruk ama oina Assam da su pangthokani numit asigi tangai phadaba thauramsing oiriba National Flag singkhatpa Guest of Honor singi speech piba madi ceremonial parade sing pangthokani adumainama cultural program amadi mana matum yenthokpagi thauramdi toklagani Republic Day gi numit asida state ki thakta pangthokadoriba thoramsingda yamlabada miyoi listing amadagi hena tinba yaroi district ki thakta pangthokba Republic Day gi thoramsingda miyoi sangwadagi henba yaroi amadi atai maphamda pangthokpa thoramsingdana miyoi sanidagi hena tinba yaroi hainasu pawsina su makhatana pali Republic Day gi mangoinan amadi matungda numit asiga mari leinaba thoramsing pangthokpa yaroi thoramasigi saru ama oigadoriba ceremonial parade ta school gi angangsing yaholoi Police, security personnel amadi home guard ki vaccine dose anima kaptholaba contingent sing khaktana saruk yabi yagani hain supali makasa tharak poina to papa mana BJP ki ticket finalize tawnaba chief minister Delhi Pangkhre NPP ki ticket ngasi lauthoklaba yai taragani to suba Manipur Vidhan Sabha mikhal BJP ki ticket mirep oigadaba sing list finalize tawnaba ngasi chief minister N Beren Delhi ki tamak Imphal thadokre wathok Lairoidaba Kendra singi listing thasigi kungatur phawgi manungda lauthoklaba yai amaromda NPP gi oina hayeng mikhalasida mire oigadaba singi ahanba tanga ki list lauthoklaba yai haidi BJP gi mikhal da mire oigadaba singi ticket pi gadoriba siga mari lainana ngarang ticket committee gi miyoi singyauna BJP North East in charge Ajay Jamwal General Secretary Bhupendra Yadav amasum Manipur gi BJP in charge Samit Patra yauna chief minister gi da mifam pangthoklaba matung kendra khudingi oina mikhalasida mai pakpa yai haina thajaba miyoi ani khangatlaga sil tawduna pukhraba matung makhadana national leaders sing yauna kana bu ticket pigadagi haibadu wa lepthoknaba ngasi chief minister Delhi pangkhibani amaramda NPP gi oina hayeng ahanba tangaki oina mikhalasida mirep oigadaba taragi list lauthoklaba yai haina source amana hairi Pausna makhatana hairibana hayeng mirep oigadoriba singi list lauthokodoriba sida election manifesto su release tawraba yai masigi damakta sem saba loire hanadi ngasi asi party ki national president corner ke sangma yauna
अहानब तंगकी ओइना मिरेप ओइगदबसिंगी लिस्ट लाउथोकनी हाइना तौरमनी अदुमपु नेशनल लीडर सिगी हेल्थ प्रॉब्लम नमरा मोइरगा ngasi Manipur lakpa ngamkidabani adumapu hayeng national leader asi yaudраbasu mirep oigadabasingi ming lautholaba yai hainasu palli state sigi wangmara thokpa yamna ngningai wariba pawmana Tamil Nadu da Luhongbagi Thouramda Bor na kainya Khutpak na tharubadagi kainya aduna Khudakta Nupa ama Kouraga Luhongkhre Tamil Nadu da Luhongbagi Thouram pangthoklingai matamdagi manungda Kazin gazagoi saminai habigi wa thoka mari leinana borna kainya ra Khutpak na tharubadagi Luhongbagi Thouram tokhibaga loinana kainya aduna atopunu pa ama khallaga Khudakta Luhongkhre haina official report amagi matungina phongdorakli Times of India da publish tokhibu report asigi matungina Tamil Nadu gi Kudalore district ki manungsana lairiba Panruti da Luhongbagi Thouram adu pangthokhibani kainya asigi kazin aduna bor amadi kainya gi makhut adu pairaga jagoi saba hogolakpaga matamda kazin aduna mahaki makhut adu bor amadi kainya gi lengjumna thamlaga jagoi saba do horakhibani matam aduna bor aduna sauningba pokpaga loinana kainya amadi kazin adu bu inthoki kainya gi imung manung nadi bor aduna Luhongbagi Thouram aduda tilliba miya mamana kainya adu bu Khutpak na thaki masigi matung tarakpada kainya aduna Luhongbagi Thouram adu yaithoknaba warep lauki warep adu bu maki mama mapan su sokotki nupi aduna maki mari mata singi maraktagi sunagadaba bor ama Khudakta khallaga Luhongbagi Thouram adu kahendana pangthoki Luhongbagi Thouram adu di atopa mafam amada pangthoki January gi tang kun Luhongbagi Thouram adu pangthoki bani January taraga mapandana reception ki thoram pangthoki marasida bor gi mekedigi Panruti Old Women's Police Station na complaint ama thangalakhi baga loinana Luhongbagi Thouram adu pangthokpara sangi ba senpam lupa lakh 8 compensation pinaba complaint ama thangalakhre haidi hainasu pawsna makhatana phongdorakli makasa tarapoina amasum lushilakpoina to paw khrena covid na naraba miyai lising amaga samaga nifuna postal ballot sing PBU harakle Face ani thona pangtholagadaba mikhal ga mari leinana ngasi lamphel pat leiba chief electoral officer gi conference hall pangthokiba press briefing amada joint chief electoral officer Ramanan numai kapamna hauju pawbda covid na nahalaba miyoi lising amaga samaga nifu amasum essential service ta leiriba miyoi lising amaga sanipat yangkhaiga mangana postal ballot sing PB na ba hairakle hairi joint CEO na permission na makatana phongdoki bidanga si fawre issue tokiba postal ballot ki form lising kuntra humdega sahumga humdraga taruki manungda samapan ga kunga mapan pikhalakle masigi manungda postal ballot ki form lising kunga humdega sahumga maudraga humdoidi masagi sei marfugi mathakta leiraba senior citizen sing na pikhibani adubu masigi manungdagi hauju fawre form sani pang supna ki mapan submit tarakle haki Loinana mikhala sida bot thadanabagi damak pension with disability singda pikiba postal ballot ki form lising taruka samapanga marfuga nipan gi manungna form samaga kunga nithoi submit tarakle hansu phongdoki haidi atopa pawmana Imphal West da athingba thamkhre Imphal West district magistrate nang si thokiba order amada district asigi mafam punamakta ngasi nungtil pung 3:30 dagi hauraduna makhatab order ama thoktriba fawba thani gi oina CRPC gi section samaga nifuga mari gi subsection 2 gi makhara athingba thamle hari athingba sina konchiliba mafam singda unlawful oirakadaba mawongda miyoi manga natraga masidagi hena punba yaroi Sayamasum nung yauna satnariba license yaudana nongmai aso apan thuan mayaba kusukulai natragna polam sing puduna satpe yaroi hainasu palakli Loshila poina to pawmana Zuko Beli da Assam diki lakhiba miyema siduna leramle Nagaland gi Zuko Beli da yumthangnariba state Assam diki koiba lakhiba miyema makki pothapam oina semduna khalaga leiriba ten manungda siduna leramle haina Southern Angami Youth Organization phongdorakli Hiramasiga mari leinana organization asigi president Medkrili Mezura amasum general secretary Metebizo Sofina phongdokibagi matungina Zuko Beli da sina phangkraba miyoidu Assamgi Demaji district ki manungsanba Gogamuk Tagiban Tha Nat Koba miyoini haiba khangmangamkhre
जुको वैली द लम कोइब लाखिबा मियोय अमा सीना थेंगनखिबसी यामना लेबक थीबा थावंगनी लेखिद्रबा मियोय सी हौखिबा जनवरी 13 ता जुको वैली द थोंगनखिबनी अदुबो लेबक थीबदी माक नुवानबा नुमितकी अयुक्ता सीदुना लेरमखिबनी माका जुको वैली द पुन कोइब लाकमिनखिबा मियोय दुदी कंसर्न अथॉरिटी द पाव अमदा पिरम तौदना असम दा अमुक हनख्रे असि बाक्सांग दु मखाताना पोस्टमार्टम तौरबा मतुंग मसागी अनाबना मरम ओइरगा सिखिबनी थाउदो सिदा कनागुम्बा मियोय अमतगी खुजिन थौरांग याव लेते हाइन कोहिमागी साउथ पुलिस स्टेशन फोंदोखिबगा लोइना असि बाक्सांग दो हौखिबा तांग तरागा मपन इमुंग मनुगी मियोयसिंग खुसिनख्रे हाइदि हाइनसु पावसिना मखातानासु फोंदोरक्ली अदो हौजिक कोइनदि म्याम पावस मतांगसा लुसिनजरगे अमसुम पाथोक्सकिबि सोइखिबा लांखिबा कया यारगसु म्याम ngaphigani अमसुम मतम गे ओइबा मरुइबि पावसिंग म्याम द लेप लेतना अपडेट पिजरके नेसु चैनल सिगी मेकेदिगिसु म्याम द थमजरी एंड थैंक यू